ꯋꯥꯒꯥꯏ ꯀꯗꯥꯖꯤꯠ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯇꯤꯀꯦꯠ ꯗꯖꯤꯠꯀꯤ ꯐꯥꯝꯅꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯦ ꯉꯔꯥꯡꯁꯦ ꯏꯕꯥꯅꯤ ꯂꯝꯂꯣꯡꯗ ꯊꯦꯡꯅꯕꯅꯦ ꯂꯝꯂꯣꯡ ꯕꯖꯥꯔꯗ ꯃꯉꯣꯟꯗꯒꯤ ꯑꯂꯨ ꯈꯔ ꯂꯧꯕꯅꯦ ꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯂꯩ ꯄꯨꯕꯤꯔꯛꯀꯦꯅ ꯄꯨꯔꯛꯄꯅꯦ ꯑꯗꯨꯒꯗꯤ ꯌꯦꯡꯉꯨꯅꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯏꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕ ꯑꯀꯟꯕ ꯂꯦꯟꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯂꯦꯟ ꯇꯥꯒꯦꯅ ꯇꯥꯔꯒꯁꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯕ ꯖꯒꯥ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯇꯥꯗꯕ ꯂꯩꯔꯤꯀꯣ ꯑꯗꯨꯗꯗꯤ ꯇꯥꯕꯤꯔꯗꯤ ꯐꯗꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯕ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯔꯤꯅꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯛꯏꯁꯦ ꯃꯌꯥꯏ ꯏꯝꯐꯥꯜ ꯎꯆꯤꯋꯥ ꯑꯗꯒꯤ ꯋꯥꯕꯒꯥꯏ ꯀꯛꯆꯤꯡ ꯑꯩꯅ ꯊꯦꯡꯅꯖꯔꯤꯁꯦ ꯑꯗꯨꯒ ꯈꯣꯡꯖꯣꯝꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯔꯨ ꯑꯣꯏꯅ ꯕꯤꯁꯦꯝꯄꯨꯔ ꯅꯥꯆꯧ ꯑꯗꯒꯤ ꯉꯥꯏꯈꯣꯡ ꯌꯥꯝ ꯁꯣꯛꯏꯁꯦ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤꯅꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯑꯎꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯦꯡꯕꯗ ꯁꯨꯛ ꯅꯨꯡꯉꯥꯏꯇꯕꯁꯤꯅꯗꯤ ꯃꯄꯨꯗꯤ ꯀꯔꯤ ꯑꯣꯏꯔꯤꯗꯒꯦꯕ ꯃꯃꯥꯡ ꯆꯍꯤ ꯈꯔꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯍꯧꯁꯥꯒꯤ ꯈꯜꯁꯦ ꯁꯨꯝ ꯀꯥꯏꯔꯛꯄꯅꯤꯅ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯈꯦꯠꯅꯔꯛꯑꯦꯕ ꯅꯣꯡꯖꯨꯒꯤ ꯐꯤꯕꯝ ꯆꯥꯅꯔꯛꯇꯕ ꯑꯗꯒꯤ ꯅꯣꯡ ꯇꯥꯗꯕ ꯇꯥꯔꯒꯅ ꯌꯥꯝ ꯇꯥꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯏꯁꯤꯡ ꯆꯥꯎꯕ ꯀꯥꯏꯁꯦ ꯊꯥ ꯑꯃ ꯅꯣꯡꯁꯦ ꯖꯤ 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 ꯆꯨꯅꯦꯕ ꯌꯥꯝ ꯏꯪꯉꯦꯕ ꯃꯩꯐꯨꯒ ꯇꯤꯛꯇꯅꯒ ꯇꯧꯋꯦꯕꯀꯣ ꯐꯤꯔꯣꯟꯒꯁꯦ ꯀꯪꯉꯣꯏꯗꯣꯏꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯏꯁꯤꯡ ꯆꯥꯎꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯅꯣꯡ ꯈꯤꯇꯪ ꯆꯨꯕꯗ ꯑꯗꯨꯝ ꯏꯁꯤꯡ ꯆꯥꯎꯔꯦ ꯃꯃꯥꯡꯗ ꯏꯁꯤꯡ ꯆꯥꯎꯈꯤꯕꯒꯤ ꯄꯩꯁꯥꯗꯤ ꯀꯥꯏꯊꯔꯛꯈ꯭ꯔꯦꯅ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯄꯩꯁꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯌꯨꯝ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯍꯣꯔꯤꯁꯦ ꯌꯦꯡꯉꯨ ꯁꯤꯕꯨ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯃꯣꯏꯁꯤꯡꯁꯤꯒꯤ ꯈꯟꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤ ꯀꯔꯤ ꯇꯧꯔꯒ ꯑꯋꯥꯕ ꯇꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯗꯦꯀꯣ ꯑꯩꯅ ꯍꯥꯏꯔꯦꯅ ꯃꯣꯏꯅ ꯍꯦꯛꯇ ꯇꯧꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯁꯤꯒꯤ ꯑꯂꯨ ꯑꯉꯥꯡꯕꯁꯦ ꯋꯥꯕꯒꯥꯏ ꯀꯦꯗꯥꯖꯤꯠ ꯂꯩꯀꯥꯏꯗꯒꯤ ꯏꯄꯥꯅꯨꯄꯥ ꯂꯥꯏꯁ꯭ꯔꯝ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯇꯒꯤ ꯂꯧꯕꯅꯦꯕ ꯑꯁ ꯑꯂꯨꯁꯦ ꯈꯨꯐꯖ ꯑꯃ ꯌꯦꯡꯉꯣꯗꯣ ꯃꯥꯅꯁꯨ ꯏꯆꯦ ꯑꯂꯨꯁꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯒ ꯐꯣꯟ ꯇꯧꯔꯛꯎꯀꯣ ꯍꯥꯏꯔꯒꯅꯦ ꯉꯔꯥꯡꯒꯤ ꯂꯦꯟ ꯇꯥꯕꯗꯣ ꯑꯗꯨꯗ ꯑꯁ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯀꯣꯕꯤ ꯑꯗꯒꯤ ꯊꯕꯤ ꯑꯇꯩ ꯑꯇꯩ ꯃꯥꯏꯔꯦꯟ ꯀꯩꯀꯥ ꯊꯥꯕ ꯃꯌꯥꯝꯗꯣ ꯑꯁ ꯂꯣꯏ ꯃꯥꯡꯉꯕ ꯑꯗꯨꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯂꯨꯁꯦ ꯏꯄꯥꯒꯤ ꯑꯂꯨꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯩꯁꯦ ꯑꯂꯨꯁꯦ ꯕꯦꯒ ꯑꯃ ꯂꯧꯕꯅꯦ ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯄꯥꯝꯃꯦꯅ ꯏꯆꯦꯅ ꯕꯦꯈꯥꯏ ꯑꯣꯏꯅ ꯏꯆꯦ ꯏꯕꯥꯅꯤ ꯌꯦꯟꯅꯔꯅꯤ ꯁꯤꯅ ꯃꯥꯒꯤ ꯁꯤꯗꯅ 10 ꯑꯃ ꯌꯥꯎꯔꯦ ꯁꯤꯅ 15 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯦ ꯑꯗꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯉꯔꯥꯡꯒꯤ ꯂꯦꯟꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯃꯥꯡ ꯑꯇꯥ ꯇꯥꯔꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯏꯄ꯭ꯋꯥꯒꯤꯗ ꯆꯠꯂꯨꯕꯗ ꯅꯝꯃꯤꯟꯅꯔꯛꯄ ꯐꯣꯇꯣꯅꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯅ ꯍꯥꯞꯆꯔꯦ ꯁꯤꯒꯤ ꯐꯣꯇꯣꯁꯤꯅ ꯍꯟꯗꯛ ꯂꯦꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤꯅꯦ ꯏꯄ꯭ꯋꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯣꯜ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯁꯤ ꯈꯔꯗꯤ ꯂꯩꯗꯤ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ ꯂꯣꯏꯅ ꯐꯨꯗꯠꯂꯒ ꯇꯧꯔꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯄꯥꯟꯕꯅꯤ ꯐꯖꯅ ꯄꯥꯟꯕꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯈꯔꯗꯤ ꯍꯦꯛꯀꯗ꯭ꯔꯅ ꯈꯟꯕꯅꯦ ꯑꯗꯨ ꯈꯔꯗꯤ ꯂꯩꯕꯗꯤ ꯑꯗꯨ ꯐꯖꯅ ꯃꯈꯥꯗ ꯇꯥꯏꯁꯤꯡꯁꯦ ꯂꯣꯏ ꯐꯨꯗꯠꯂꯝꯃꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤ ꯊꯕꯤ ꯄꯥꯜꯂꯕ ꯊꯕꯤꯅꯤ ꯁꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝꯗꯣ ꯉꯔꯥꯡꯒꯤ ꯂꯦꯟꯗꯨꯅ ꯄꯨꯂꯞ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯕꯅꯦ ꯇꯧꯔꯤꯁꯦ ꯁꯤꯗ ꯃꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯅ ꯃꯇꯝ ꯃꯌꯥꯝ ꯆꯪꯅ ꯂꯦꯕꯔ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅꯔꯒ ꯍꯦꯛꯄ ꯍꯧꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗꯅꯦꯕ ꯁꯤꯗ ꯄꯥꯜꯂꯒ ꯁꯤ ꯂꯩꯔꯤꯕꯁꯦ ꯁꯤ ꯍꯦꯛꯄ ꯈꯛ ꯌꯥꯔꯛꯀꯗꯧꯕ ꯃꯇꯝꯁꯤꯗ ꯂꯣꯏꯅ ꯐꯨꯒꯥꯏꯔꯒ ꯁꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯇꯧꯔꯤꯁꯦ ꯊꯕꯤ ꯁꯤ ꯈꯛ ꯍꯦꯛꯄ ꯈꯛ ꯌꯥꯔꯛꯄ ꯃꯇꯝꯅꯦꯕ ꯁꯤ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏ ꯃꯥꯡꯍꯟꯕꯤꯔꯦ ꯇꯁꯦꯡꯅ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯄꯨ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯔꯛꯄ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯤꯅꯤ ꯂꯦꯕꯔ ꯆꯪꯅ ꯁꯦꯝꯖꯔꯛꯄ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯅꯦ ꯉꯔꯥꯡꯒꯤ ꯂꯦꯟ ꯃꯇꯨꯡꯒꯤ ꯑꯃꯨꯛ ꯑꯍꯤꯡꯗ ꯇꯥꯕ ꯅꯣꯡꯗꯨꯅ ꯆꯨꯔꯤꯁꯤꯡꯁꯨ ꯑꯃꯨꯛ ꯄꯤꯛ ꯊꯜꯂꯦ ꯏꯁꯤꯡꯁꯦ ꯌꯥꯝꯈ꯭ꯔꯕ ꯍꯣꯠꯅꯖꯃꯟ ꯈꯔ ꯐꯪꯖꯒꯗꯕꯗꯨ
ꯄꯨꯂꯞ ꯃꯥꯡꯍꯟꯕꯤꯔꯦ ꯁꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯆꯠꯂꯨꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯇ ꯚꯤꯗꯤꯑꯣ ꯊꯥꯔꯛꯑꯣ ꯍꯥꯏꯕꯗ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯕꯤꯔꯛꯄ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯀꯣꯕꯤ ꯐꯨꯟ ꯇꯥꯁꯜꯂꯛꯄ ꯀꯣꯕꯤꯅꯦ ꯑꯗꯨ ꯂꯣꯏꯔꯦ ꯁꯤ ꯀꯣꯕꯤꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯡꯅꯥꯠ ꯁꯥꯈꯩ ꯐꯨꯒꯥꯏꯕꯤꯅꯤ ꯁꯨꯃꯥꯏꯅ ꯐꯩꯗꯣꯝ ꯑꯃꯅꯤꯅꯦ ꯊꯥꯔꯤꯁꯤ ꯀꯅꯥ ꯇꯥꯏꯅꯧꯅꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ ꯂꯣꯏꯔꯦ ꯂꯣꯏ ꯂꯣꯏꯔꯦ ꯍꯪꯒꯥꯝꯅꯦ ꯈꯥꯎꯕ ꯌꯥꯕ ꯍꯪꯒꯥꯝꯅꯦ ꯑꯗꯨꯕꯨ ꯐꯖꯅ ꯈꯥꯎꯔꯦ ꯂꯣꯏꯅ ꯎꯞꯁꯟꯈ꯭ꯔꯦ ꯂꯣꯏꯔꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯇꯧꯁꯤ ꯍꯥꯏꯁꯦ ꯂꯣꯏ ꯃꯔꯨ ꯂꯣꯏ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯍꯪꯒꯥꯝ ꯈꯥꯎꯕ ꯌꯥꯔꯛꯄ ꯍꯪꯒꯥꯝ ꯐꯩꯗꯣꯝ ꯑꯅꯤꯁꯤ ꯂꯧꯈꯥꯏ ꯑꯃꯅꯤ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯈꯔꯗꯤ ꯂꯣꯛꯀꯗ꯭ꯔꯥꯅ ꯈꯟꯕꯅꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯀꯣꯕꯤ ꯁꯤꯡꯖꯨꯅꯤꯀꯣ ꯃꯌꯥꯝ ꯀꯣꯕꯤ ꯁꯤꯡꯖꯨ ꯌꯥꯝꯈ꯭ꯔꯕ ꯀꯣꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯤꯡꯖꯨ ꯁꯨꯔꯕꯅꯤ ꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯣꯕꯤ ꯁꯤꯡꯖꯨ ꯂꯣꯏꯔꯦ ꯇꯤꯜꯍꯧ ꯂꯣꯏꯔꯦ ꯇꯤꯜꯍꯧꯁꯦ ꯇꯧꯔꯤꯁꯦ ꯂꯣꯏꯔꯦ ꯇꯤꯜꯍꯧ ꯂꯣꯏꯔꯦ ꯑꯁ ꯆꯅꯝꯗꯤ ꯃꯥ ꯈꯔ ꯀꯟꯕꯩꯔ ꯀꯩꯅꯣ ꯆꯅꯝꯗꯤ ꯏꯐꯨ ꯐꯨꯗꯠꯄ ꯉꯝꯗꯦ ꯈꯔꯗꯤ ꯐꯨꯗꯠꯂꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯑꯣꯏꯗꯦ ꯆꯅꯝꯗꯤ ꯇꯤꯜꯍꯧꯗꯤ ꯂꯣꯏꯔꯦ ꯇꯤꯜꯍꯧꯗꯤ ꯄꯨꯔꯥ ꯃꯇꯨ ꯃꯆꯩꯁꯤꯗ ꯉꯥꯏꯔꯦ ꯃꯅꯥꯈꯩ ꯂꯣꯏ ꯐꯨꯗꯠꯄꯒꯤ ꯇꯧꯔꯤꯁꯦ ꯍꯋꯥꯏꯕꯤ ꯂꯣꯏꯔꯦ ꯍꯋꯥꯏ ꯃꯨꯕꯤ ꯁꯤ ꯐꯖꯅ ꯍꯦꯛꯄ ꯍꯧꯔꯕ ꯍꯋꯥꯏꯕꯤꯅꯤ ꯈꯨꯍꯦꯛ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯍꯦꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯖꯅ ꯍꯦꯛꯄ ꯄꯥꯟꯕ ꯍꯋꯥꯏꯕꯤꯅꯤ ꯁꯤꯠ ꯅꯥꯜꯂꯦ ꯃꯅꯥꯗꯒꯤ ꯀꯩꯗꯒꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯁꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯂꯣꯏꯔꯦ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯩꯁꯤ ꯅꯧꯅ ꯊꯥꯕꯅꯤ ꯐꯖꯅ ꯄꯥꯟꯕ ꯚꯦꯔꯥꯏꯇꯤꯗꯨꯅꯤ ꯑꯗꯨ ꯂꯣꯏ ꯐꯨꯗꯠꯂꯒ ꯇꯧꯔꯤꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯅꯥꯁꯤ ꯌꯥꯎꯗ꯭ꯔꯦ ꯈꯔꯛꯇꯤ ꯄꯥꯟꯕ ꯂꯦꯝꯍꯧꯕ ꯈꯔ ꯄꯥꯜꯂꯦ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯆꯨꯔꯤ ꯑꯅꯤꯁꯤ ꯊꯥꯕꯅꯤ ꯌꯥꯝ ꯐꯖꯅ ꯄꯥꯟꯕ ꯍꯋꯥꯏ ꯀꯩꯅꯣꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯤ ꯂꯣꯏ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ ꯃꯥꯡꯉꯦ ꯃꯥꯡꯍꯜꯂꯦ